Hi, aigi viewers ma'am. Ngasi si yam special oiba numit amani kaigino haibada aigi nakta phumi sa aigi chanupi Laijani. Ada ngasi se Laijagi taruk shuba my birthday ni chahi taruk mapung phare adu ai YouTube channel ase chanupi Laijagi mingda thon bani. Aduna mayam na aigi YouTube ki khuthang se le mayam na nijaba haibabu chanupi asibu ngasi magi mapung numita mayam na wish amtang review haina ai YouTube tang na mayam haijari nijari laija amtang mayam da viewer da hai amta to Hi. ai gi janu pibu mayam da wish amtang review mushing changba na yaw da ba aduga laija shu yamna haiba amtang review ai magi mingda thonjaba ai gi channel ni laija entertainment je aduna ai channel asisu isaji khalaga mayam su review subscribe support sum do view hailaga ai birthday my birthday se celebration to no bi dang ta anga mayam su mai mama na mayam su lai camera me so no ta upiyo okay birthday se ai sum makha sa thajage ko ke ba